Sajiwa jailgi inmate Singna Saba potlamsing miyamda Utkhre loinana miyamna pamna leinakre. Inmate Singna Saba potlam kaya putorakibada Home Commissioner na Jail Authority bu thagatkre. Manipur Central Jail Sajiwada laiba inmate Singna Saba plastic mora thumok amadi handbag na chingba vocational production oiba open cell ama ngarang jail asigi ground da hangdokre amadi Manipur lengaki Commissioner Home na luchingba team amana jail asigi fibamsu yengsinkre. Open cell hangdokpa aduda Manipur lengaki Commissioner Home N Ashok Kumar IAS amadi Joint Secretary Veto anina luchingba team amana yengsinkhi. Open cell hangdokpa aduda inmate Singna sariba potlamsing adu ubada Commissioner Home na Jail SP amadi mahaki timbu thagatkre. Inmate Singna sariba mora amadi thumok na chingba potlamsing Commissioner amadi Joint Secretary na pam na laiki amadi haraubasu utkhi. Inmate Singna puthorakliba tongan mapotlamsing miyamna su pamna lainakhi. Thoramaduga mari lainana Manipur Central Jail Sajiwagi Superintendent SK Vadrikana hai Manipur Central Jail Sajiwada laiba inmate Singna Saba vocational production gi oiba open cell pangthokliba asi maru oina lamdamasigi miyamda khanghannabagidamak pangthokpani. Vocational production puthokpa jail manungi industry asigi kumsing inglising ani taramari dagi hauduna induct tawkhibani. Inmate sing asina sajaba vocational product sing asi kumsing inglising ani taranipan gi sangai festival dusu stall hangduna promote tawki. Vocational product semiba inmate singda jail authority na makhoi gi matik saba kutsumal piri. Kutsumal khaktagi wafam natana jail manungda lairiba inmate singda work culture development tawhanduna makhoina hayeng jail dagi thokraba matungda hingnabagi lambi ama oizabasu yanabagidamak vocational training kaya piri. Jail manungda lairiba inmate singbu mathau chilhanduna thamba yamna maktangai fade sufam nomfam khanglaktabadagi wakhal nungaitabadagi lana chatkibasu yai. Atai achauba state singi jail manungdadi achauba industry kaya establish tawduna jail gi inmate sing thabak marang kaina piri. Adubu Manipur gumba apikpa state amadadi convict taraba prisoner masingsu yamdabanina atai state singi jail singda tawriba adugumnadi tawba ngamde. Adubu Manipur Central Jail Sajiwana su ngamjaba thakta upgrade tawnaba hotnari. Athuba matamda carpentry section ama hangduna furniture gi potlam singsu product yamna puthokpa ngamnaba hotnagani haiki. Commissioner Home na luchingba team aduna jail manungda lairibak inmate singa unaduna makhoi gi apamba aningba singsu fongdokhanki.